loisinba nusiabi jingon nundudagi loinana hanaki ikongse biglago hilanganida simtang kopi imana dugi numit kudingi hairaki chaplu yengu kunsindu igi initatkhade pari puri kaukhade khanki wakhalsina karamna lamgani makhodi ujare ngasidi soijaina takraba ningtampokpi singtampokpi imagi mapari romnung kayabu awanu ay kaya tanan imagi awaba sa lona tumjin na tuloy-iba chawa sa limpalaga ang kalungsing tarat na itukan ni imagi piraso Thamoy amana thamoy amabu ikaw lang bagi Jojaina na ken krabalay khoktagi matam ginonglay na humbada machoy ta kraba marushin bugi thamoyda hulli amatta oibagi mihul Chatkhri maikay fangna itihas ki lamay kaya fauduna tahawi khungul tamak mami shamiba nonglay nushib asit awan tha kaya gitungda chongkhalakki mayol marushin didagi sarep tangkhalakki ba mayol singduna yengnara I maikay thungna maroi manaw shindi maru hunpham ngasidi hongnaru balaitana changsilakli amatta oibagi shaktam ama sagatnabagi lambenduda Phazin punshin bangamdraba thamoy shindu sakudaba liching amana punkhiduna nungshigi ichel sing chantharakli thamoy shindudagi nungshigi ipaftamna Chingjau kaya landuna lokchau kaya phauduna thinarakli igi haurakpam jup kaya gi tungshida igi iram thiduna igi khungul yengduna maihorol gi wari khunthokloon gi wari thiraduna tabunungi korbaktagi Masen maranglaba shur mangluraba mayek singi tanthada manglay baki lamdam amada mikap thokrabagum sagat ningli makhong chetlaba yumpham amakak thamoy Afam dugi kombi cheklagi nungai konjal taraga nungai jari ekishu awa konjal taraga wazeri ekishu like how do this I took Shukti Institute General Secretary of the Virginia Republic. I Seireng maming diary amasung ay asi Manipur gi wakhal laina magazine da khongi ban ai kaire ai gi diary gi mafamda I khi aina magi chena khudingda nong mata su waret pangamdi hen na thangjilli khongthang lam mahausa taibang migi hongnasa chinga khutka manadaba diary hangdokpo khuding karem narakli hojikti chena singna aigi khongthang khuding adubu aikhoini gi thajaba mangdri diary amasung aikhoini khaktani masi khangna diba amathang ani suba Seireng anauba chahina lakpada nangna lai chahi kumja khuding ari bagi kuyom yang nokshari mayang ayam lalu dari metil mana kadang ini sudah ayu bama patok sake kanana mai besar nani ngamjar wai ide saiti lerek likai kuding da awat pelite angang mai ba ya